ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗ ꯃꯆꯥ ꯄꯣꯛꯇꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ 8 ꯁꯨꯔꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯀꯌꯥ ꯑꯃ ꯈꯨꯔꯨꯝꯂꯦ꯫ ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯃꯆꯥ ꯎꯔꯅꯨ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯕꯅꯤ꯫ ꯁꯥꯖꯧꯗꯤ ꯊꯕꯛ ꯁꯨꯕ ꯇꯣꯏꯅ ꯆꯠꯂꯤ꯫ ꯁꯛꯍꯦꯟꯕꯤꯗꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯖꯩ꯫ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯥꯒ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯆꯥ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯆꯦꯠꯅ ꯊꯥꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯃꯧ ꯅꯍꯥ ꯑꯃ ꯑꯉꯥꯡ ꯎꯅꯔꯝꯃꯤ꯫ ꯁꯥꯒꯩ ꯑꯗꯨꯒꯤ ꯀꯣꯛꯍꯜꯂꯍꯦꯟ ꯑꯣꯏꯅ ꯄꯤꯕꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ, ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯍꯥꯟꯅꯗꯩ ꯍꯧꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕ ꯅꯤꯡꯊꯥꯅꯒ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯌꯣꯝꯂꯝꯃꯤ꯫ ꯏꯕꯦꯝꯍꯜꯗꯤ ꯃꯁꯨ ꯅꯨꯄꯥꯒꯤ ꯁꯦꯕꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯔꯥꯎꯖꯕ ꯑꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ꯫ ꯃꯁꯨ ꯅꯨꯄꯥꯕꯨ ꯂꯧꯕ ꯄꯝꯕ, ꯅꯤꯡꯊꯥ ꯁꯨꯕ ꯈꯣꯠꯄ ꯇꯧꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯨꯡꯁꯥꯁꯨ ꯐꯅ ꯀꯟꯅ ꯁꯥꯔꯤ꯫ ꯏꯕꯦꯝꯍꯜꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯁꯨꯗꯨꯅ ꯐꯧꯔꯝꯕ ꯅꯤꯡꯊꯥꯗꯨ ꯂꯧꯁꯤꯟꯒꯦ ꯍꯥꯏꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯄꯨꯟꯅ 3 ꯐꯧꯍꯧꯕꯅꯤ꯫ ꯑꯃꯈꯛꯇꯃꯛ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤ ꯑꯇꯩꯅ ꯂꯧꯁꯤꯟꯈ꯭ꯔꯕꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯧꯔꯤꯕ ꯑꯃꯗꯨ ꯂꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ꯫ "ꯌꯦꯡꯉꯣꯏ, ꯅꯤꯡꯊꯥꯁꯦ ꯁꯤꯗ ꯊꯝꯒꯦꯀꯣ꯫ ꯑꯇꯩ ꯂꯧꯁꯤꯟꯕꯅ ꯀꯗꯥꯏꯗ ꯊꯝꯂꯕ?" "ꯏꯃꯥ, ꯂꯧꯁꯤꯜꯂꯛꯇ꯭ꯔꯤꯌꯦ." "ꯀꯔꯤ ꯍꯥꯏꯕ? ꯂꯧꯁꯤꯜꯂꯛꯇ꯭ꯔꯤꯌꯦꯕ? ꯀꯩꯅꯣ ꯑꯇꯩꯗꯤ ꯐꯧꯍꯧꯗꯦꯅ?" "ꯑꯣ, ꯅꯆꯟꯅꯨꯄꯤꯅ ꯂꯧꯁꯤꯜꯂꯝꯅꯅꯤꯁꯦ꯫ ꯏꯁꯨꯗꯣ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯕꯗꯤꯅꯦ, ꯏꯃꯥ ꯏꯔꯨꯖꯕꯤꯒꯦꯀꯣ ꯍꯥꯏꯔꯛꯎ ꯏꯃꯥꯗ꯫ ꯏꯃꯥ ꯃꯄꯥꯟꯗ ꯂꯩꯒꯦ." ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯏꯕꯦꯝꯍꯜꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯍꯥ-ꯇꯍꯥꯅ ꯂꯩꯃꯍꯜ ꯈꯣꯏꯗ ꯆꯠꯂꯤ꯫ ꯃꯤꯑꯣꯏ ꯈꯔꯁꯨ ꯍꯥꯟꯅ ꯇꯤꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, "ꯏꯆꯦ, ꯀꯝꯗꯧꯔꯤꯅꯤ ꯍꯥꯏꯒꯦ? ꯇꯥꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯣ ꯃꯁꯤꯕꯣ?" ꯏꯃꯨꯡꯗꯒꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯇꯔꯨꯕꯤꯅ ꯇꯞꯅ, "ꯆꯨꯝꯃꯦ, ꯑꯁꯦꯡꯕ ꯑꯣꯏꯔꯦ." "ꯍꯥ? ꯀꯩꯅꯣꯅꯦ? ꯑꯣ, ꯂꯩꯃꯍꯜ, ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯑꯁꯤꯕꯣ?" ꯂꯩꯃꯍꯜꯗꯤ ꯀꯞꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯨ ꯑꯃ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯃꯁꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯥ ꯀꯌꯥ ꯑꯃ ꯁꯦꯝꯖꯩ, ꯃꯐꯤ ꯃꯔꯣꯟꯒ ꯂꯩꯁꯤꯟꯖꯩ꯫ ꯑꯗꯨꯕꯨ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯗꯅ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯁꯤꯔꯦ꯫ ꯏꯕꯦꯝꯍꯜꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯦ꯫ ꯃꯈꯣꯏ ꯂꯣꯏꯅ ꯀꯞꯄꯤ꯫ ꯂꯩꯃꯍꯜꯒꯤ ꯃꯇꯧ ꯎꯕꯗ ꯃꯈꯣꯏ ꯈꯥꯡꯕ ꯉꯝꯗꯦ꯫ ꯃꯤꯁꯤ ꯑꯁꯤ ꯂꯩꯃꯍꯜꯒꯤ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯊꯥ ꯍꯦꯛ ꯂꯦꯞꯄꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯥꯏꯗꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯂꯣꯏꯅ ꯇꯧꯖꯕꯅꯤ꯫ ꯁꯥꯒꯩꯒꯤ ꯃꯧ ꯑꯍꯜꯅꯤ, ꯑꯍꯥꯟꯕ ꯁꯥꯒꯩꯒꯤ ꯏꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯏꯕꯦꯝꯍꯜ ꯃꯌꯨꯝ ꯌꯧꯔꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛ꯫ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯏꯁꯨ ꯇꯨꯝꯂꯤꯕ꯭ꯔꯥ?" "ꯍꯧꯖꯤꯛꯇ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤ ꯏꯃꯥ." "ꯐꯔꯦ ꯐꯔꯦ, ꯇꯨꯝꯖꯔꯁꯅꯨ꯫ ꯌꯦꯡꯉꯣꯏ, ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯧꯔꯦ꯫ ꯆꯤꯜ ꯑꯁꯤꯗ ꯄꯟꯕꯒ ꯀꯤꯖꯩ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯅꯗꯣꯝꯆꯥ ꯂꯩꯃꯍꯜꯗꯣ, ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗ ꯍꯦꯛꯇ ꯂꯦꯡꯕꯋꯣ ꯊꯤꯟꯕꯋꯣ ꯇꯧꯕꯗ ꯐꯤꯕꯝ ꯑꯃ ꯇꯥꯗꯦ ꯍꯥꯏ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯌꯦꯡꯇ ꯇꯥꯏꯕꯪ ꯐꯥꯎꯒꯗꯕ ꯉꯥꯏꯔꯕ ꯑꯉꯥꯡ ꯑꯗꯣ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯗꯅ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯑꯗꯨꯝ ꯁꯤꯔꯦ꯫ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯍꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯁ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯕꯁꯤ꯫ ꯅꯗꯣꯝꯆꯥꯗꯨꯅ ꯃꯁꯨ ꯑꯃ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯍꯔꯥꯎꯖꯕ ꯃꯌꯥꯝꯗꯣ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯦ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯣꯏꯅꯨꯁꯨ ꯉꯛꯄ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ "ꯏꯃꯥ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯆꯤꯡꯅꯕ ꯋꯥꯐꯝ ꯀꯔꯤ ꯂꯩ ꯍꯥꯏꯕꯒꯤꯅꯦ, ꯃꯗꯨꯃꯗꯤ ꯏꯃꯥ ꯈꯪꯗ꯭ꯔꯦ."
ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯀ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯏꯃꯥ ꯍꯣꯏꯅꯦ ꯃꯤ ꯑꯃꯅ ꯇꯝꯅꯅꯒ ꯑꯁꯨꯝꯅ ꯇꯧꯍꯟꯕ ꯃꯥꯟꯁꯤꯜꯂꯛꯂꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯀꯤꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯑꯩꯈꯣꯏꯗꯤꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯐꯅ ꯊꯦꯡꯂꯕ ꯃꯇꯝꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯀꯣꯛꯇ ꯑꯃꯨꯕ ꯐꯤꯅ ꯈꯨꯝꯕ ꯅꯨꯄꯤ ꯑꯃ ꯃꯊꯟꯇ ꯂꯥꯛꯏ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯇꯨꯡꯗ ꯃꯥꯡꯗ ꯅꯥꯀꯜꯗ ꯃꯤ ꯑꯇꯩꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯠꯇꯅ ꯃꯤ ꯑꯃꯠꯇ ꯎꯗꯦ ꯃꯔꯛꯇ ꯈꯨꯟꯗꯒꯤ ꯍꯨꯏꯅ ꯍꯧꯅ ꯇꯦꯡꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯂꯝꯍꯥꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯂꯩꯔꯥꯏꯗ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯏ ꯃꯗꯨꯒꯤ ꯅꯥꯀꯟꯗꯅ ꯇꯨꯔꯦꯜ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯀꯁꯥ ꯑꯄꯨꯝꯕꯒꯤ ꯐꯨꯝꯐꯝ ꯑꯣꯏꯔꯛꯏ ꯉꯁꯥꯏ ꯑꯌꯨꯛꯇ ꯂꯩ ꯃꯍꯜꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯁꯤꯅ ꯄꯣꯛꯄ ꯑꯗꯨ ꯂꯥꯏꯊꯧ ꯇꯤꯟꯊꯧꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯛꯂꯤ ꯃꯐꯝ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯁꯤꯗ ꯂꯩꯔꯦꯕ ꯍꯦꯛꯇ ꯇꯧꯈꯥꯏꯔꯒꯦ ꯎꯀꯛ ꯑꯃꯒꯤ ꯃꯆꯤꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯤꯟꯗꯠꯇꯨꯅ ꯈꯔ ꯇꯧꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯈꯣꯠꯇꯨꯅ ꯂꯩꯕꯥꯛꯁꯤꯡꯗꯨ ꯍꯣꯒꯥꯏꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯁꯨ ꯁꯤꯗ ꯂꯩꯌꯦ ꯑꯩꯁꯨ ꯂꯧꯊꯣꯛꯑꯣ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯆꯐꯨ ꯃꯅꯨꯡꯁꯤꯗ ꯑꯩ ꯑꯁꯨꯝ ꯂꯩꯕꯁꯤ ꯋꯥꯏꯌꯦ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦꯕ ꯑꯩꯕꯨꯁꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯣꯕ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯇꯥꯁꯤꯜꯂꯨꯕ ꯇꯧꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯕꯛꯁꯤ ꯇꯧꯕꯗ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯁꯤꯗꯨꯅ ꯐꯨꯝꯈ꯭ꯔꯕ ꯑꯉꯥꯡ ꯀꯁꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯄꯨꯅꯕ ꯍꯣꯠꯅꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯍꯥꯟꯅ ꯁꯤꯗꯨꯅ ꯐꯨꯝꯕ ꯑꯉꯥꯡꯁꯤꯡꯅ ꯃꯈꯣꯏꯕꯨꯁꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯆꯐꯨ ꯑꯗꯨ ꯃꯈꯨꯠꯅ パイꯗꯨꯅ ꯂꯧꯊꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯊꯅ ꯄꯟꯊꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ ꯆꯐꯨ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯃꯊꯃꯣꯏ ꯁꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯏꯃꯥ ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯆꯠꯂꯤꯕ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯅꯆꯥ ꯁꯤꯗ ꯂꯩꯌꯦ ꯁꯦ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯔꯣ ꯑꯩꯕꯨ ꯄꯨꯔꯣ ꯏꯃꯥ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯁꯣꯟꯊꯥꯡꯅꯅ ꯍꯟꯖꯤꯟ ꯍꯥꯏꯕ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗꯦ ꯆꯞ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯂꯩ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯏꯃꯥꯕꯨ ꯂꯥꯛꯄꯅꯦ ꯅꯆꯥꯅ ꯉꯥꯏꯔꯤꯕ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯅꯆꯥ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯩ ꯂꯩꯔꯒꯦ ꯁꯦꯕ ꯏꯃꯥ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯔꯣ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥꯅ ꯍꯨꯔꯥꯟꯕ ꯅꯤꯡꯊꯥ ꯑꯗꯨꯗ ꯑꯩꯕꯨ ꯌꯣꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯕꯨ ꯁꯨꯝꯕꯤꯔꯣ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯛꯇꯨꯅ ꯑꯩ ꯍꯤꯡꯂꯒꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯉꯥꯡ ꯑꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯃꯣꯏ ꯁꯣꯛꯈ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯃꯀꯣꯛꯇ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯍꯥꯏꯗꯣꯔꯛꯏ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯅ ꯂꯩꯕꯤ ꯁꯛꯍꯦꯟꯕꯤ ꯑꯣꯏꯔꯝꯂꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯏꯃꯥꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯆꯥ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯅꯕ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯂꯤꯕ ꯆꯐꯨ ꯑꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯑꯩꯕꯨ ꯌꯦꯡꯉꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯂꯅꯤ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯆꯥꯒꯤ ꯂꯩꯐꯝ ꯏꯃꯥꯗꯤ ꯈꯪꯗꯤꯌꯦ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯏꯃꯥ ꯇꯨ ꯁꯤꯗ ꯁꯣꯝꯗ ꯂꯩꯔꯦ ꯏꯃꯥ ꯁꯣꯝꯗ ꯌꯦꯡꯂꯛꯑꯣ ꯏꯃꯥ ꯁꯦ ꯁꯣꯝꯗ ꯏꯃꯥ ꯁꯛꯍꯦꯟꯕꯤ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯗꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜꯇꯅꯤ ꯇꯥꯔꯤꯕ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯏꯃꯥꯕꯨ ꯈꯪꯕ ꯉꯝꯗ꯭ꯔꯦꯅꯦ ꯁꯣꯝꯗ ꯂꯩꯔꯦꯕ ꯏꯃꯥ ꯁꯣꯝꯗ ꯏꯃꯥꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯆꯨꯝꯃꯦ ꯏꯃꯥ ꯈꯣꯡꯊꯥꯡꯗꯣ ꯑꯗꯨꯃꯛ ꯊꯥꯡꯕꯤꯔꯛꯑෝ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯍꯧꯔꯤꯕꯁꯦ ꯃꯁꯤꯗ ꯂꯩꯔꯦ ꯅꯆꯥ ꯑꯩꯗꯤ ꯏꯃꯥꯅ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯇ ꯇꯧꯈꯥꯏꯗꯨꯅ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯌꯣ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯂꯦ
ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯁꯛꯍꯦꯟꯕꯤꯅ ꯈꯪꯂꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯐꯨ ꯑꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯅꯥꯛꯇ ꯇꯥꯕ ꯋꯥꯁꯥ ꯑꯃꯇ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯇꯧꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯉꯥꯡ ꯑꯗꯨꯅ ꯁꯨꯝꯈꯤꯕꯅ ꯇꯧꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯦ ꯇꯧꯍꯩꯗ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ ꯏꯃꯥ ꯈꯔ ꯊꯨꯅ ꯂꯩꯕꯥꯛꯁꯤ ꯇꯧꯈꯥꯏꯔꯣ ꯅꯆꯥ ꯑꯩꯗꯤ ꯃꯄꯥꯜꯗ ꯊꯣꯛꯅꯤꯡꯕꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯈꯔ ꯊꯨꯅ ꯇꯧꯈꯥꯏꯔꯣ ꯁꯛꯍꯦꯟꯕꯤꯁꯨ ꯂꯩꯕꯥꯛ ꯑꯗꯨ ꯈꯔꯒꯤ ꯍꯦꯟꯅ ꯊꯨꯅ ꯇꯧꯈꯥꯏꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯋꯥꯁꯥ ꯑꯗꯨꯗꯒꯤ ꯇꯦꯔꯥ ꯀꯛꯆꯤꯡ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯍꯦꯛꯇ ꯆꯤꯛꯂꯛꯂꯝꯃꯤ ꯆꯩꯅꯥ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯁꯥ ꯑꯗꯨ ꯐꯠ ꯂꯪꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯇꯦꯔꯥ ꯀꯛꯆꯤꯡꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯁꯣꯏꯔꯦꯗꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯑꯩꯁꯦ ꯇꯧꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅ ꯑꯃ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯑꯃ ꯇꯦꯔꯥ ꯀꯛꯆꯤꯡ ꯑꯁꯤꯅ ꯆꯤꯛꯂꯝꯗ꯭ꯔꯕꯗꯤ ꯁꯣꯏꯕ ꯁꯣꯏꯔꯝꯅꯤ ꯑꯩꯁꯦ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯕꯨ ꯍꯦꯛꯇ ꯄꯛꯊꯍꯟꯈꯤꯗ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯨꯏꯅ ꯄꯟꯊꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯃꯍꯥꯛꯅ ꯊꯝꯈꯤꯕ ꯆꯐꯨ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯅꯤ ꯁꯛꯍꯦꯟꯕꯤ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯄꯨꯔꯣꯏꯕ ꯁꯥꯖꯧ ꯍꯥꯏꯔꯦ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯇꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯃꯅꯤꯡ ꯇꯧꯅ ꯇꯧꯔꯦ ꯃꯄꯨꯔꯣꯏꯕꯅ ꯈꯪꯕ ꯅꯠꯇꯦ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯊꯣꯏꯅꯨ ꯍꯣꯏ ꯇꯝꯅ ꯆꯠꯂꯤ ꯊꯣꯏꯅꯨꯁꯨ ꯃꯀꯣꯛ ꯃꯔꯨ ꯇꯨꯝꯂꯒ ꯏꯔꯨꯖꯔꯨꯕꯒꯤ ꯅꯨꯡꯁꯥꯗ ꯐꯝꯗꯨꯅ ꯃꯁꯝ ꯍꯥꯠꯇꯨꯅ ꯀꯪꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯀꯩꯅꯣ ꯏꯔꯨꯖꯔꯨꯕꯒꯤ ꯁꯝꯁꯦ ꯀꯪꯍꯜꯂꯝꯕꯅꯤꯗ ꯏꯆꯦ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ ꯏꯆꯦ ꯑꯉꯥꯡ ꯆꯦꯟꯕꯁꯦ ꯌꯥꯝꯅ ꯋꯥꯏꯗ ꯑꯍꯤꯡꯒ ꯀꯨꯏꯔꯦ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯁꯨꯛꯇꯨꯝꯕꯨ ꯇꯨꯝꯖꯔꯒꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯠꯃꯟꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯨ ꯏꯆꯥ ꯑꯃ ꯍꯦꯛ ꯎꯕ ꯉꯝꯗꯦ ꯑꯩ ꯏꯆꯦ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯈꯔ ꯊꯦꯡꯅ ꯑꯉꯥꯡ ꯌꯥꯎꯕ ꯃꯇꯩ ꯃꯅꯥꯎꯁꯨ ꯌꯥꯝꯅ ꯂꯩ ꯀꯩꯅꯣ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯃ ꯑꯣꯏꯔꯔꯣꯏ ꯃꯗꯨꯃꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯩꯗꯤꯅꯦ ꯂꯥꯏꯒ ꯑꯃꯠꯇ ꯈꯨꯔꯨꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯐꯠꯅ ꯅꯤꯡꯉꯤ ꯑꯊꯨꯝ ꯑꯍꯥꯎ ꯐꯅ ꯀꯠꯇꯨꯅ ꯍꯥꯏꯖꯩ ꯃꯅꯥꯅ ꯃꯊꯨꯅ ꯇꯥꯕꯤꯗꯦ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯍꯥꯏꯗꯅꯅꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯥꯏꯒ ꯑꯃꯠꯇ ꯅꯤꯡꯗ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯏꯆꯦꯁꯤꯃ ꯃꯄꯣꯛ ꯑꯁꯤꯃ ꯑꯗꯨꯝ ꯏꯆꯥ ꯌꯥꯎꯗꯅ ꯂꯦꯟꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯦꯗꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯇꯥꯗꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯛꯀꯅꯤ ꯏꯆꯦꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯆꯥꯔꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯔꯤꯕꯗꯨꯗꯤ ꯍꯣ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯨꯡꯊꯤꯜꯁꯤꯗ ꯍꯩ ꯌꯥꯝꯅ ꯆꯥꯅꯤꯡꯂꯛꯄ ꯅꯈꯣꯏꯗ ꯍꯩꯈꯥ ꯄꯥꯟꯕꯒꯨꯝ ꯇꯧꯗꯥꯏ ꯌꯦꯡꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯄꯥꯟꯕꯗꯤ ꯄꯥꯜꯂꯤ ꯏꯆꯦ ꯑꯗꯣ ꯃꯨꯟꯗ꯭ꯔꯤꯕꯅꯤ ꯁꯪꯂꯤꯕꯅꯤ ꯁꯪꯂꯁꯅꯨ ꯌꯥꯅꯤ ꯑꯅꯤ ꯑꯍꯨꯝꯇ ꯍꯦꯛꯂꯒ ꯆꯥꯒꯦ ꯇꯧꯕꯅꯤ ꯌꯥꯝꯅ ꯆꯥꯅꯤꯡꯂꯨ ꯇꯧꯕꯅꯤꯗ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯒ ꯑꯗꯨꯝ ꯍꯦꯛꯄꯤꯔꯣ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯍꯩꯈꯥ ꯃꯁꯥ ꯑꯃ ꯂꯥꯝꯊꯔꯒ ꯆꯥꯎꯕ ꯃꯄꯨꯡꯁꯨ ꯐꯥꯗ꯭ꯔꯤꯕ ꯍꯩꯈꯥ 3-4 ꯍꯦꯛꯇꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯊꯣꯏꯅꯨꯒꯤ ꯃꯃꯥꯡꯗ ꯍꯩꯈꯥꯗꯨ ꯑꯃ ꯌꯥꯅꯨꯡꯗ ꯐꯠ ꯂꯪꯁꯤꯜꯂꯒ ꯁꯥꯏꯒꯥꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯪꯎꯏ ꯎꯏꯁꯤꯟꯈꯤꯗꯨꯅ ꯁꯤꯟꯕꯅ ꯀꯩꯅꯣ ꯌꯥꯝ ꯁꯤꯜꯂꯤꯗꯧꯔꯤꯁꯦ ꯑꯁ ꯈꯨꯠꯁꯤꯟ ꯆꯥꯗꯦꯅꯦꯍꯦ ꯃꯨꯟꯗ꯭ꯔꯤꯕꯅꯤꯅ ꯌꯥꯝꯅ ꯁꯤꯜꯂꯝꯈꯤꯅꯤꯌꯦ ꯃꯨꯜꯂꯀꯥꯟꯗꯕꯨ ꯍꯥꯎꯕꯩ ꯋꯥꯅꯤ ꯏꯆꯦ ꯑꯩꯅ ꯌꯥꯝꯅ ꯆꯥꯅꯤꯡꯂꯨꯏ ꯇꯧꯕꯩ ꯋꯥꯅꯤꯗ ꯊꯣꯏꯅꯨ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯈꯤꯇꯪ ꯂꯧꯒꯦꯗꯅ ꯑꯗꯨ ꯌꯥꯎꯔꯒꯅ ꯍꯩꯁꯦ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯗꯧ ꯃꯥꯜꯂꯦ ꯏꯆꯦ ꯑꯩꯁꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯑꯃ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯥꯔꯤꯁꯦ ꯅꯈꯣꯏ ꯆꯥꯛꯈꯨꯝꯕꯨ ꯀꯩꯅꯣ ꯑꯩ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯊꯣꯏꯅꯨꯁꯨ ꯊꯣꯏꯅ ꯋꯥꯈꯜ ꯈꯜꯂꯨꯗꯦ ꯁꯛꯍꯦꯟꯕꯤ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯐꯂꯞ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯊꯣꯏꯅꯨꯒꯤ ꯀꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯅꯥꯀꯜꯗ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯥ ꯑꯃꯕꯨ ꯇꯥꯞ ꯂꯧꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯌꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯄꯔꯞ ꯊꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯗꯨꯅ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯈꯔ ꯂꯧꯊꯣꯛꯇꯨꯅ मखुद खुबाक अदुदा हापतुना हैखा अदुना नमदुना चादुना थोलई थोइनुबु येंगदुना तो सुमाइना चारगना हेक मयेक सेंगिदना हावरे हाइबा हौजिक्ति हावख्रे इसे यामना चासिनबिरुनुको मुनसु मुनद्रि अमुक नानी कैसु तौरे बेमा अइंगोंददि नाबा काइदु लैते फरे
ꯍꯩꯁꯦ ꯆꯥꯔꯒ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯆꯠꯂꯦꯀꯣ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯕꯤ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯊꯃꯣꯏꯗ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯇꯁ ꯀꯝꯗꯧꯏ ꯍꯨꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯕꯤ ꯅꯨꯄꯤꯗꯧꯅ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯇꯝ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯋꯥꯈꯜ ꯍꯥꯏꯕ ꯑꯗꯨꯃꯈꯛ ꯈꯜꯂꯨꯗꯦ ꯏꯆꯝ ꯆꯝꯅ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯄꯨꯡꯕꯥ ꯁꯦꯝꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯅ ꯃꯍꯥꯛ ꯂꯩꯔꯛꯂꯦ ꯆꯍꯤꯁꯨ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯆꯥꯕꯨꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯗꯨꯅ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ ꯃꯆꯥ ꯑꯃ ꯄꯥꯝꯕꯒꯤ ꯃꯆꯥ ꯑꯃ ꯎꯅꯤꯡꯕꯒꯤ ꯃꯩꯅ ꯆꯨꯗꯨꯅ ꯃꯍꯥꯛ ꯂꯩꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ ꯆꯍꯤ 8 ꯃꯆꯥ ꯌꯥꯎꯗꯅ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯃꯥꯏꯕꯤ ꯂꯩꯔꯦꯟ ꯁꯅꯥꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ ꯑꯃꯥꯏꯕꯤ ꯂꯩꯔꯦꯟ ꯁꯅꯥꯅ ꯃꯉꯣꯟꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯈꯤ ꯂꯩꯔꯦꯟ ꯁꯅꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ मागी थमोई हुंखी ओनखी महाकना हाइरक्पा अदुमक तौबना फगनी हाइदुना खंदुना पुम्नमकपु मागी मफमदा सिंगनादुना असिगुमलबा फत्तबा लंबी असिदा मखोंग थांगबा हौखी लैरेन सनाना मंगोंदा फत्तबा महै यावबा लाइरिक कया अमसु सिनरखी मदुबु फजना महाकना पारे लाइरिक मयाम अदुगी मनुंगदा खुइदवा कौबा लाइरिक अमा यावी नोंगमसु सकहेनबीना थबक अमा चथोई मतम अदुदा युम अदुगी मौ अदुना मचानुपा अदुबु मपालदा पुथोक्तुना खुदेंग अमदा इरुजदुना लैरिबा अदुबु हेक उरी मतौ अदु उबदा मागी थमोई काइखी पुम्नमक असे हे ईश्वर नंगनाने ngasi aina imita isa amadi uning ubadi phangsada kambi mathak te ngaubagum leiri base nangna ohen bani phai nangna ngambana kadai phau aduga aina ngambana kadai phau yengna batari dana khul legai asida angang ama hek mitam lakpaga aina hat kani aina loina hat kani angang ama ta khul asida leheloi makhoi pumna maksi aigo mamitta masa uba phangdana lehen kani karigi ai ithantana asiguma mai chak asi khangani पुनमक अइना हाटकनी अंगा पुनमक अइना हाटकनी मसादा कलकपा मिहौबा खंबनबा कया अमा फाउरमी मीगी अंगांग उरगा मथंता पुरोक पुरोक चाकजरमी तफोम खंगद्रदुना अरैबा पोट ता पाइदुना लंगबसु यावे ओंथोकपा मतौ अमा ओइखी सकहेनबी मचा उनिंगबगी मैना चुखी सावबुना लुटोन कादुना अमाइबी लैरेन सनाना हाइबसु हाइबा थबक अदुमक तौखी फत्तबा लाइरिक कया अमा पाबा हौखी फत्तबा लाइवा कया अमा खंजिनबा हौखी तबना तबना थौ तौबसु हौखी महाकना ख्वाइदगी पामजबा महै असे खुइदवा असिनी महाकका यामना चानना थोई लैरेन सनाना हाइखी सकहेनबी मसिगी लाइरिक से पाव नंगोंदा यामना कानबा हाइबदो ओइगनी कानबा महै अतै माइबा माइबी सिंगना खंगबा महैगा सुकमान हेक मानरोय अतै माइबा माइबी सिंगना खुइदवा तौबददी चफु चंगबनी अइगी सिदी चफुगी महुत्ता निंगथा चंगी निंगथा ओइना सिजनबना मयाई कनबा यामना हेनबनिको अइदी मुन्ना खंगले नंगसु तौ अइना हाइरिबा असिमक तौबदा नंगी ननिंग लोइना थुंगलगदबनी अहोय इसेना हाइबा खुदिंगमक तौ अइना लोइना इनगनी अइना सोइदना तौगनी अइ इथंतना इसा फंगदबगी मैसाक असे फंगबा खांगबा याबरा मखोइसु लोइना फंगनगनी हो अदुनी तौरो नंगोंदा पोसंग खुदिंगमक अइना लोइना सिनरबनी अहोय असुमना सकहेनबीना फत्तबा थबक असिदा तबना तबना तौबा हौखी तुमिन्ना मीगी निंगथा हुरानदुना खुइदवा सानै अदुगा करिसु खंगजरिबा मीगी अंगांगबु हाटली सिरबा अंगांग अदुगी ममा मपा सागैनतगी मिओइसिंगना कप्पा लाउबा तौबा मतौ अदु उरगा मागी थमोइना हराउजे नोफेट तौना महाकना यिंगजे असुमना फत्तबा थबक असिदा अमदगी अनि अनिदगी अहुम मथंग मथंग मसिंग यामसिनखी सकहेनबी हौजिकती मागी मसा पुंबा फत्तबना पुंgyom yomखी मागी मसादा अफबा हाइबा अदुमा मचित अमते हेक पक्त्रे नुमिदांगी मतम ओइसिनख्रे असुम असुम थेंगजिलकले मतम असिदा सकहेनबी महाकी थबक अदु तौनबा अमुक सेंबा साबा हौरकले ngasai mahakna hurankiba ningtha adu mahakna phumliba adugi mamangda thuptuna thamle nakalda lang ahingba makol amasu leiri masi natana atei atoba machal changde laiwa adumadi phajana haire mahak thuptuna leiriba ningtha adu phajana tingthoptuna mamang aduda thamle aduga ningtha mayai aduda lang adu haple aduga khuidawagi lairol adu machil aduda sonba haurakle taibang semba mabu mahagu singnaba ama yauna toba thabak amani
ꯑꯃꯔꯣꯝꯗ ꯈꯣꯏꯗꯋꯥ ꯍꯥꯏꯔꯤꯕ ꯃꯍꯩ ꯑꯁꯤꯅ ꯑꯉꯥꯡ ꯑꯃꯕꯨ ꯍꯥꯠꯄꯗ ꯅꯠꯇꯅ ꯈꯣꯏꯗꯋꯥ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯆꯩꯁꯤꯡꯁꯨ ꯁꯥꯡꯗꯣꯛꯍꯜꯂꯤ ꯃꯍꯥꯛꯅ ꯈꯣꯏꯗꯋꯥ ꯇꯧꯗꯨꯅ ꯑꯉꯥꯡ ꯍꯥꯠꯂꯤꯕ ꯃꯈꯩ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯕꯒꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯁꯥꯡꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯏꯅꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯍꯥꯠꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯂꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕꯅ ꯅꯣꯛꯆꯔꯝꯃꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ ꯑꯍꯤꯡ ꯑꯁꯤꯃ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯏꯕꯦꯝꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯏꯁꯨꯗꯨꯕꯨ ꯍꯧꯗ꯭ꯔꯤꯕꯔꯣ ꯅꯍꯥꯟꯈꯩꯗꯤ ꯌꯥꯍꯧ ꯉꯟꯈ꯭ꯔꯕꯅꯤꯗ ꯏꯁꯨꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯀꯦ ꯇꯧꯕꯅꯤ ꯏꯃꯥ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯅꯍꯥꯟꯈꯩꯒ ꯍꯥꯏꯔꯨꯔꯕꯗꯤ ꯊꯦꯡꯂꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯇꯨꯝꯖꯔꯁꯅꯨ ꯑꯗꯣ ꯏꯃꯧ ꯏꯕꯦꯝꯃ 이마부 nga랑디 어떻게 mang amamang이 tawrisi ainane pukhri da iruzaba aduga isu nupana mabok aigi inakta laklibani haidana pukhri mapanda leiba khanghaudana isunane pukhri da hek tasinkhibagi wani aina pukhri da songthaduna isu adubu kanna bu khotnabada ngamlamdi mang yam nungairamde ngarangdi makumang haiduni da ima karisu tawre khangde tawrisi phare phare ima ne inkol sinapi khara amuk to phoidoki masunupa adumak tumli haina leirami thoinusu iruzaduna chakhumda changkhri ibem hal sungha inkol da napi phoire loiraduna amuk changlutuna kainoni he isu du hauji phawba haudri brane haudri ima amuk ta yengese karigi noni mahang na ngasi asukuina tum liba sibo haiduna mamau nu pigi ka da changduna yengi masunupa na machi amata lengdana leiba aduda buboki thoiba isu bon thok na kuina tum midang ngasi dia bubok na dia isu puthoke haina tawraga se hawgolo se horen amuk tumlo hawgolo hairaga masada pai angang adugi masana unmuk ingdru leirambaduda kainoni he angangi masa asi hamna ingine haibema amukta laune nangbo angang se kaino matawini he thoinu su sensilaktuna kaidarabagi ma angang se kaino matawini he nangbo ha kari haiba ima angang adubo yengi angang adugi mihul yenglubadati mihul leiramdre ibem hal yamna pakhali mamitagi mapi tarakle mahak kappa haurakle ibem hal haujikti masunupa adu sire haiba khangli thoinu machabu konduna hikna kablei onthokpa mataw ama haibadu oikhre numit asida sajausu langphoidagi mayumda thunglare sakhenbi mapureibana halaklabada landaba saduna ichamchama maongda amuk leikhre mapureibana magi phi phanek leibire sajauna upuda ningtha khara leiribadu thengnei adubu mahak maduda thoina wakhal tawrude ichamchamna khandoi sakhenbina insang ahawba thongduna mapureibbu hauna pijarami namit kayani yumda leidoino namit taruk tare ni di leibadari nati nangbu yum asidana thamta leibase nungai trabrane adubudi kaisu tawdeda yum ni kaino makhoi mapana sel tandana ekhoi di karamna hingane ai kaisu khandeda aini hena nangi manakta leninglibani adubu ꯊꯕꯛ ꯁꯨꯗꯕ ꯌꯥꯕ ꯅꯠꯇꯦ ꯀꯩꯅꯣ ꯁꯦꯜ ꯇꯥꯟꯒꯗꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯉꯥ ꯑꯣꯏꯅ ꯊꯣꯡꯂꯒ ꯆꯥꯁꯤ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯅꯨꯃꯤꯠ 6-7 ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯦꯛꯃꯨꯛ ꯂꯥꯎꯗꯕ ꯃꯈꯩ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯅ ꯂꯩꯔꯝꯃꯤ ꯁꯥꯖꯧꯁꯨ ꯃꯍꯥꯛꯅ ꯂꯩꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯑꯗꯨ ꯂꯩꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯂꯪꯐꯩꯗ ꯆꯠꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯕꯗ ꯁꯛꯍꯦꯟꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯏ ꯍꯦꯛ ꯁꯪꯉꯤ ꯇꯧꯔꯤꯁꯤ ꯃꯍꯥꯛ ꯂꯩꯕꯁꯦ ꯁꯣꯔꯒꯁꯦ ꯏꯐꯨꯟ ꯍꯦꯛ ꯐꯨꯜꯂꯤ mahak leidana nahansu thabak amata howdre makharomgi ine tamugi mamang nupidi tha leble haina haikibani angang ada aina manghal howdaba yadabani magi phattaba thabak adugi makha chathanabu wakhal amuk tawkhre mahak sakhenbi namidang adu insang ahawba ama chaduna nganna phamung changduna tumlami ngaihak tumlaba matungda khanghaudana nahan khaiga manadaba mawongda mang ama manglaklami manglan adudani angang amana ima haina kappagi mawongda tawri aduga sakhenbina angang aduna kauriba ado karisu hekta dabagi mawongda makhutta yompak ama paiduna kanna lebak tawri angang aduna ima aibu phumbiganu ai leinungda leiba ngamloi aibu phumbiganu ai aduda leiningde aina hairiba sitadabra ai aduda leiningde haibane ai aduda leiba ngamloi ai aduda leiba pamde aina hairiba sitadabra he angang nang wayam na ngangningbra nako adu yompak asna yalo haibra tamina layo kari saga hain tawrino ai maduda leiba ngamloi haiba hai masi wayam na ngangdorine aina tumina layo haibasi nangwanda natabra aina semliba se nangi leifamni tumina layo nang yamna phatte
ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯄꯥꯕꯨꯡꯒ ꯀꯥꯏꯅꯍꯜꯂꯦ ꯅꯪꯗꯤ ꯃꯤꯍꯥꯠꯄꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯒꯗꯧꯔꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯗꯨꯅ ꯑꯉꯥꯡ ꯍꯜꯂꯛꯄ ꯑꯁꯤꯗ ꯅꯪꯗꯧꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯕ ꯌꯥꯎꯗ꯭ꯔꯤꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯕꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕ ꯌꯥꯎꯕ ꯆꯐꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯈꯣꯠꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯝꯃꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅꯤ ꯉꯥꯡꯈꯣꯗꯅ ꯌꯥꯝꯅ ꯂꯩꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁ ꯀꯔꯤ ꯃꯪꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯪꯂꯨꯔꯤꯕ ꯑꯁꯤꯅ ꯑꯣꯟꯊꯣꯛꯄꯒꯤ ꯃꯪ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯁꯤ ꯃꯪ ꯍꯥꯗ ꯐꯥꯎꯕ ꯑꯁꯤꯕ ꯑꯉꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤ ꯇꯧꯔꯤꯁꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯃꯥ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯍꯜꯂꯛꯑꯦ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯃꯄꯥꯜꯗ ꯑꯩ ꯏꯊꯟꯇ ꯂꯩꯕ ꯀꯤꯖꯩꯌꯦ ꯑꯩꯕꯨ ꯂꯧꯔꯣ ꯂꯥꯛꯑꯣ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯏꯃꯥ 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 ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯊꯃꯣꯏꯕꯨ ꯁꯨꯝꯈ꯭ꯔꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯕ ꯐꯪꯖꯗ꯭ꯔꯕꯤ ꯃꯍꯥꯛꯅꯤ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯏ ꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯃꯥ ꯅꯆꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯦ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯊꯣꯟꯕꯤꯕ ꯅꯆꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯂꯥꯛꯑꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ ꯑꯩ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯅꯄꯥꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯌꯦ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯣ ꯏꯃꯥꯗꯤ ꯈꯪꯗꯦ ꯍꯌꯦꯡ ꯀꯣꯟꯅ ꯅꯄꯥꯅ ꯌꯨꯝꯗ ꯂꯥꯛꯂꯕ ꯀꯥꯟ ꯎꯅꯔꯣ ꯏꯆꯥꯠ ꯃꯔꯝ ꯃꯣꯛꯄꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯁꯨ ꯇꯨꯝꯅꯤꯡꯂꯦ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯇꯨꯝꯂꯒꯦ ꯍꯥꯏꯔꯒ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯋꯥꯏꯗ ꯍꯦꯛꯇ ꯇꯨꯝꯊꯈ꯭ꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯆꯨꯔꯤ ꯇꯥꯐꯝꯗꯨꯕꯨ ꯇꯨꯝꯕ ꯍꯧꯅꯕ꯭ꯔꯣ ꯏꯃꯥꯒ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯁꯤ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯇꯨꯝꯕ ꯍꯧꯅꯗꯦ ꯑꯩ ꯇꯜꯂꯤ ꯀꯔꯤꯒꯤ ꯇꯟꯗꯣꯏꯅꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯇꯨꯝꯕꯕꯣ ꯂꯥꯛꯑꯣꯁꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯗꯨꯅ ꯐꯠꯇꯕ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯕꯅ ꯏꯃꯨꯡꯗ ꯐꯠꯇꯕ ꯂꯥꯏꯅ ꯆꯪꯕ ꯉꯝꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯡ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯇꯁꯦꯡꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯨꯝꯍꯠꯂꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯦꯡꯕ ꯑꯗꯨꯃꯗꯤ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯊꯝꯗꯨꯅ ꯌꯦꯡꯉꯣꯏ ꯁꯦ ꯇꯨꯝꯊꯣꯛꯂꯣ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯔꯅꯨ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯃꯥꯅꯅꯦ ꯁꯨꯝꯂꯒꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯃꯦꯠꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯥꯟꯊꯣꯛꯄ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯏꯀꯥꯎ ꯀꯥꯎꯏ ꯌꯥꯝꯅ ꯀꯟꯅ ꯃꯦꯠꯂꯛꯂꯝꯃꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯆꯤꯡꯊꯣꯛꯂꯤ ꯁꯛꯍꯦꯟꯕꯤ ꯃꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯍꯤꯡꯍꯧꯔꯦ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯃꯍꯥꯛ ꯀꯔꯤ ꯃꯇꯝꯅꯣ ꯃꯁꯤꯕꯨ ꯁꯤꯔꯝꯒꯗꯕ ꯈꯤꯇꯪꯉꯥꯏꯗ ꯑꯩꯍꯥꯛ ꯑꯩꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯁꯨꯝꯂꯥꯡꯗ ꯊꯨꯔꯨꯔꯦꯗꯅ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯏꯆꯥꯅꯣ ꯏꯆꯥ ꯌꯥꯎꯕ ꯉꯝꯗꯅ ꯆꯍꯤ 7-9 ꯑꯁꯤ ꯂꯩꯔꯛꯂꯕꯅꯤ ꯑꯩꯍꯥꯛꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯋꯥ ꯇꯧꯗꯨꯅ ꯍꯥꯠꯄ ꯑꯁꯤꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯄꯅꯤ ꯃꯪꯁꯨ ꯇꯥꯏꯕꯪꯁꯨ ꯑꯩ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯑꯁꯤꯕꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯂꯩꯕꯅ ꯊꯋꯥꯏ ꯑꯁꯤ ꯍꯤꯡꯍꯧꯔꯦ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯒꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕꯅ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯕ ꯇꯥꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯇꯧꯔꯔꯣꯏ ꯍꯌꯦꯡꯃꯛ ꯂꯩꯔꯦꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯒꯦ ꯑꯍꯤꯡ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯇꯁꯦꯡꯅ ꯀꯤꯔꯦ ꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯈꯤꯕꯗꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯁꯤꯕ ꯉꯝꯂꯣꯏ ꯈꯜꯂꯛꯏ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯂꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯗꯅ ꯃꯍꯥꯛ ꯂꯦꯜꯂꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯛꯍꯦꯟꯕꯤ ꯑꯃꯥꯏꯕꯤ ꯂꯩꯔꯦꯟ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯂꯩꯔꯦꯟ ꯁꯅꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯆꯦ ꯊꯕꯛ ꯑꯁꯤ ꯑꯩ
ꯃꯈꯥ ꯇꯥꯅ ꯇꯧꯔꯔꯣꯏꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕ ꯇꯥꯔꯦ ꯉꯔꯥꯡ ꯑꯍꯤꯡ ꯑꯩ ꯁꯤꯔꯝꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏ ꯀꯔꯤꯅꯣꯅꯦ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯊꯕꯛ ꯑꯁꯤ ꯅꯁꯥꯅ ꯇꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯉꯝꯂꯔꯣꯏ ꯇꯣꯛꯂꯒꯦ ꯍꯥꯏꯕ ꯑꯁꯤꯕꯨ ꯀꯔꯤ ꯋꯥꯍꯩꯅꯣ ꯈꯔꯁꯨ ꯋꯥꯈꯜ ꯈꯜꯂꯨꯗ ꯅꯪ ꯏꯆꯦ ꯏꯁꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯗ ꯐꯠꯇꯕ ꯑꯃꯅ ꯌꯣꯝꯂꯨꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ ꯑꯩꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯉꯥꯡ ꯀꯌꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯟꯕ ꯏꯃꯨꯡ ꯀꯌꯥꯗ ꯑꯋꯥꯕ ꯄꯤꯕ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯂꯔꯣꯏꯒꯦ ꯂꯩꯔꯦꯟ ꯁꯅꯥꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯅꯁꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯕꯨ ꯅꯁꯥꯅ ꯉꯥꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯋꯣꯟ ꯑꯋꯣꯟ ꯁꯥꯠꯄ ꯅꯨꯃꯤꯠ ꯂꯩꯔ ꯅꯪꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ ꯑꯩ ꯅꯠꯇꯦ ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯀꯤꯔꯤꯕ ꯍꯥ ꯅꯪꯅ ꯀꯤꯔꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯑꯩꯅ ꯊꯋꯥꯏ ꯂꯧꯈꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯪ ꯍꯥꯗꯁꯨ ꯀꯣꯏꯇꯝ ꯇꯝꯅꯗꯨꯅ ꯂꯩꯔꯦ ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ ꯏꯆꯦ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯑꯩ ꯁꯣꯏꯗꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯑꯁꯤ ꯇꯣꯛꯍꯧꯔꯒꯦ ꯁꯛꯍꯦꯟꯕꯤ ꯅꯪꯁꯤ ꯅꯨꯄꯤ ꯃꯥꯟꯖꯗꯦꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯄꯨꯛꯅꯤꯡ ꯍꯜꯂꯤꯕ ꯑꯁ ꯇꯟꯖꯩꯗ ꯂꯥꯏꯃ ꯅꯪꯁꯦ ꯍꯣ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯤ ꯃꯨꯟꯅ ꯇꯥꯎ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯉꯥꯡꯅꯒ ꯍꯥꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯏꯗꯣ ꯉꯥꯛꯊꯣꯛꯅꯕ ꯅꯪ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯇꯥꯔꯦ ꯂꯥꯏ ꯁꯥꯟꯅꯔꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯏꯆꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯇꯣꯛꯂꯒꯦ ꯅꯪꯕꯨ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯈꯣꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯕꯅꯤ ꯏꯆꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯇꯣꯛꯂꯒꯦ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯂꯩꯔꯦꯟ ꯁꯅꯥꯅ ꯃꯥꯅ ꯉꯝꯅꯕ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯊꯕꯛ ꯑꯁꯤ ꯆꯪꯁꯤꯜꯂꯨꯔꯒ ꯈꯪꯉꯨ ꯊꯛꯇ ꯑꯃꯨꯛ ꯄꯠ ꯂꯥꯎꯅ ꯇꯣꯛꯄ ꯑꯁꯤꯗꯤꯅꯦ ꯅꯪ ꯐꯠꯇꯕ ꯑꯃꯗꯤ ꯑꯣꯏꯔꯛꯀꯅꯤ ꯐꯔꯦ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯋꯥꯏꯗ ꯅꯪ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯕ ꯇꯥꯔꯦ ꯅꯊꯟꯇꯅ ꯇꯧꯒꯗꯕꯅꯤ ꯃꯤ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯂꯥꯏ ꯑꯃꯨꯛ ꯈꯨꯔꯨꯝꯂꯒ ꯅꯪꯒꯤ ꯏꯪꯈꯣꯜ ꯌꯨꯝ ꯃꯅꯨꯡꯗ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯠꯇꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯗꯅꯕ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯀꯣꯏꯅ ꯆꯥꯏꯌꯨ ꯑꯗꯨ ꯇꯧꯔꯕꯗꯤ ꯐꯒꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯌꯨꯝ ꯇꯝꯅꯍꯜꯂꯤ ꯐꯠꯇꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯡ ꯊꯥꯡꯂꯔꯣꯏ ꯈꯜꯂꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯦ ꯃꯍꯥꯛ ꯑꯁꯨꯝꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯣꯏꯔꯛꯂꯦ ꯂꯩꯔꯦꯟ ꯁꯅꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯠꯇꯕ ꯃꯍꯩ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯈꯔ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ ꯃꯍꯥꯛꯅ ꯂꯪꯖꯈꯤꯕ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯂꯥꯏꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯤꯒꯥꯎꯗ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯍꯥꯞꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯗꯨꯅ ꯀꯣꯏꯅ ꯆꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯖꯧꯁꯨ ꯂꯪꯐꯩꯗꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯕꯁꯨ ꯃꯌꯨꯝ ꯌꯧꯗꯧꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯗꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯪꯐꯩꯗꯒꯤ ꯂꯩꯔꯛꯄ ꯊꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯨꯝꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤꯕ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ ꯑꯃꯨꯛ ꯁꯠꯇꯣꯛꯇꯨꯅ ꯑꯅꯤꯔꯛ ꯊꯤꯜꯂꯝꯃꯤ ꯍꯦ ꯍꯨꯔꯥꯟꯕ ꯈꯪꯕ꯭ꯔ ꯅꯪ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯌꯨꯝꯗꯒ ꯍꯨꯔꯥꯟꯕ ꯆꯪꯂꯗꯅ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯃꯈꯣꯏ ꯕꯕꯥ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯁꯥꯖꯧ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯨꯏ ꯃꯥꯒꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯁꯛꯍꯦꯟꯕꯤ ꯁꯛꯍꯦꯟꯕꯤ ꯑꯩꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦꯗꯅ ꯑꯩ ꯂꯥꯜꯂꯦ ꯁꯛꯍꯦꯟꯕꯤ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ ꯏꯔꯥꯜꯒꯤ ꯆꯩꯔꯥꯛ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯐꯪꯂꯦ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯥꯏ ꯑꯩ ꯐꯪꯂꯦ ꯑꯩꯅ ꯃꯤ ꯀꯌꯥ ꯍꯥꯠꯂꯨꯕꯒꯤ ꯑꯩꯁꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯂꯦ ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯄꯥꯞ ꯑꯃꯠꯇ ꯅꯪ ꯄꯨꯒꯅꯨ ꯑꯩꯅ ꯀꯣꯛꯄꯤꯔꯕꯅꯤ ꯐꯠꯇꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯒꯦ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯎꯀꯣ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯕꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ ꯁꯥꯖꯧꯗꯤ ꯃꯊꯃꯣꯏ ꯀꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ ꯅꯤꯡꯊꯥ ꯍꯨꯔꯥꯟꯕꯤ ꯁꯛꯍꯦꯟꯕꯤ ꯉꯁꯤꯗꯤ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯗꯨꯅ ꯁꯤꯔꯦ ꯁꯥꯖꯧꯗꯤ
ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯈ꯭ꯔꯕꯗ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯈꯟꯗꯨꯅ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫